ngasi phongkiba tongan tongan ba manipuri se phongsing amasum thokiba thawdo wathok dagi maruibi i pausing myamna thamjagi ahan ba mitai gi anauba langon gi paujal puba lamsang khongsat kangla dagi lamthakre na sing mikap thowanduna khunai re singna regli sing thengna ba matam oire mayol politics na khunai gi himai sumi politics na phurup amagi laibak lepi politics ta pungning sangsi politics na akhoi gi punsi rol oisi mayol Manipuri Youth League mayolna sinduna ngasidagi January 8 phawba numit 12 ni supna satkadaba maitei gi anauba langon gi paujal puba lamsang khongsat long march for national regeneration ngasi ayuk kangla dagi maira laudun lamthakre miyai sani gi yankhai rumna saruk yaduna hawdoki ba lamsang khongsat adugi matangna pawmisna wangang laduna mayol gi convener Asim Prince nai khunai asi ngasi yenglu ba maikai khudimakta Sothabana pik thalaba khunai am oire khudam oina lengak lon amadi khunai lon yamna marai sai tharaba khunai am oirakli masina maram oiraga isana isagi warep ama phawwa lawbangam dabagi phirep ama lakli sera sida haukiba me ahum degi kuki jau narco terrorist landarak maitai haiba furup asisu muthatlage matagum lepa laitana hotnarakli lamdam asida yelhowi ngai degi nungsi sanana laimin chaminarakliba furup masel gi maraktasu ungkhatnaba amadi nungaina daba thuolakpa yaba mongda thaurang kya satharakli asigumba thawong asi aikhoina apunbagi pangalama thengna hoba mathautai na sing mikap thokanduna amat oina punsinduna khunai asida singnarakliba singasi thengnaba matam oi loinana mayoknaribu khudongsa daba khudimak isai sagi thaudang ni khanaduna isang thokna mayokna minaba matam oire haiba paujel adu khongsat sida pizagani khongsat asina lamdam asigi khul kya da satuna madi ahing yarektuna mifam kya marum pangthoktuna miyam ga wa ta na minagani loinana loijing luya da leiribu khul singda miyamna thengnari awaba singa sisu ta thokta sin tawminaduna angamba mating pangna bohona minagani maram asina lamsang khongsat asida miyam khupna saugat piyo amari saruk yabiyo loinana khongsat asida mayokna rakpa Singna bukuti maksu amat oina thengna mina saiki khongsat asiga mari leinana mayolgi wapong kangrupna thadorak pasirol aman hai son tharaglaba si tharaglaba khui tharaglaba mating yauksilaktraba madi laitha taraklaba manipur khunai sibu amughana anauba yening hulhanduna yellow furup singi saktam ngakna thongmanana sokhat minaba nungai ye phaba furup singi marakta nungsi sanana hingminaba madi ingta palaiba ma oina Pananaba khunayam oina lingma ngamnabagidama khunagi yawol ihawama saganaba yakai paujal puduna ngasidigi January 8 phaw numit kuninga matuni supna satkadabani khongsat asigi ahan besaru asi ngasi kokomigi coordinator Jitendra Ningombamna Kangladagi lamtharaba matung hangang phawduna awang sakmai phaw sakhi Solo sin hai ngasi aikhoina thengnariba singnaba singasibu maithiba pinabagidama aikhoina ihan hana tawgadaba khwaidigi maruiba asi phurupki politics ta pukning sangmani Aikoi politics ki maruoiba khangsi politics na khunai amagi himai sumi phurup amagi maraibak lepi haibasi khanglasi ngasi aikoi gi khunai bu lokhara singthariba maham tahalakliba kangkhong sahelakliba punama si politics na thukan mani haibasi khanglasi aikoi responsible citizen am oigadabani masigidamag ihan hanbu oina politics bu thawoidaba politics bu hangoi tukusaba politics tagi lapna leigadabani khanba aikoi gi aran bu wakhalamadi liset asi sumthokadabani politics na aikoi gi punsi mahing oigadabani Aristotle na hairami man is by nature a politics animal aikoi mioiba si mahausa na politicals animal ni haibani magna asun hai politics means the active participants of all citizens in deliberating, debating and deciding the issue before the community. Politics haibasi leba khunai na mayuk nariba aruba issue singbu miyam hupna kupna khananai na ba amasung warep lomina bani haibani. Leon Trotsky na asun hai you may not care about politics but politics cares you. Nana politics pu thawoidrabadi politics na su nangbu thawoiroi habani maram aduna aikoi phurup kanana ba politics tawrasi masigidama aikoi punamak politics ta thawayauna mapung phana saru yarasi aphaba lenga ama thamna bo honarsi masigidama election na sel lawduna isagi hak yolaga bo thadabigi sanabi si thadoktuna matik saba mama lebak maphurupu nungsi jaba madi lebak ngak pa haiba miyoi sing mikal khalasi Lebak miya mikap thoklasi phurup kanana bigdama akan politics ki yawol iho ama sangsilasi ngasi asumba ama di apapa politics tawduna phurup sigi apapa tunglam sat semlasi
lamsang khongsat asigi ani suba numit hayeng December 18 da awang sekmai digi khurkhul phawraga lamsang phawba khongsan ngani lebak miyam na Manipur Youth League mayol na makhata na mathang segi January 8 phaw sa thagadoriba aikhogi anauba langwon gi paujal puba lamsang khongsat long march for national regeneration si sarugya biu yaubiu mai pakpa khongsat ama ohen biu haidi atopa pawmana khuyek sabagi thawong basantana pienda ba phongkhre official gi khuyek saraga handa kangpok pi ama disu sampur lenga ki school khara CBSE da affiliation tawrambagi thawong si civilized oiba society amata da khathokloi hiram sigi matang da akan mamong na inquiry sa thari thawong sida sena ba miyai singlogi matung in serak phangani haina education minister Thanaujam Basanta Kumar na phongthokre Manipur University, Danamanjuru University, Central Agricultural University, Manipur University of Culture, IIIT Manipur, Directorate of University and Higher Education, Government of Manipur Amadi, Vidya Bharati Usashiksha Sangstan Manipur Chapter ga punuk samnaduna National Education Policy 2020 Opportunities and the Way Forward haiba topic to nominini subna pangthokadaba National Conference hawdokpagi thoram da Education Minister Thanaujam Basanta na phongdokhibani athoiba mithung singna maira sukotuna thoram hawdokraba matuna Government of Manipur gi Directorate of University and Higher Education gi EI infected HIV affected hepatitis B amadi hepatitis C na naraba mahiroi singidama akhanaba scheme ama oiriba Sainga Konghau support is journey hain scheme amasu launch toki Thauramadu Education Minister Thanaujam Basanta na makhatana hakibada India gi Prime Minister Narendra Modi amadi state asigi Minister Nangthongmam Beren ani gi miyeng makhada Manipur hiram khuding da mangjil thana satpa horamlabani adu bo handak sayesida thokliba thokaning da thaudo sina maram oiraga khumang chauksina salamba adu khara khajik maninghale adu bo athuba matam da lenga asina khumang chauksina satpigi lambi edu fugatuna sangshina na ba honari Manipur da lairiba naha punamak talent yamna leiba ngaktani lairik hairaba lamdam asigi naha singbu makhoiga sanaba thabak pinaba yamna kan honari sai khara asigi manungda India gi Prime Minister Narendra Modi gi miyang makhada malem gi oina khwaidigi sawba ahum suba economic country ama oiragani malem da naha khwaidigi masing yamna leiba lebas India na oiri maram aduna malem gi lebak punamak nasu India da akhanaba miyang thamli India sakhotpa haibasida Manipur yaudaba sakhotaba yaroi Manipur sahi khara sigi manungda education amadi hiram khuding da sauna ahongba soidana laklagani masida Manipur leiri education institute khudingmak na asobu mating pangbiu haina su appeal tawki Manipur University da numit nini subna pangthokadaba National Conference hawdokpagi thoram adu da Manipur University gi Vice Chancellor Professor N Lokendra Mumbai University gi Vice Chancellor Professor Rabindra D Kulkarni Tripura University gi Vice Chancellor Professor GP Prasien, Danamanjuru University ki Vice Chancellor Professor and Rasmohan, Central Agricultural University ki Vice Chancellor Professor Anupam Mishra, Manipur University of Culture ki Vice Chancellor Professor P. Gunindro, IIIT Manipur ki Director Professor Krishan Bhaskar, Manipur Technical University ki Vice Chancellor Education Government of Manipur ki Commissioner Hais Gyan Prakash, Sugunu New Delhi ki Professor Vice Chancellor Professor Kiran Hazarika Amadi, Vidya Bharati Uch Shiksha Sangstan ki National Organizing Secretary Ken Raghunandana Mathang Shitna President, Keynote Speaker Amadi, Guest of Honor Oina Saryaki, Amaromdana, Tenopolusu Lanjalakpasingi biometric low bahokre, Myanmar Thuklibi Irang Asina Maram Werga Laiba Adudigi Manipur Gingam Kai Lansilaga Sensilakpo, Myanmari Masing Left and Hengalakli, Kamjong District Matang Tenopol District Myanmar Masak Yangam Kai Lansilakli, Lenga Namakoi biometric low bahokre, Hiramasigi Matang the ASP Tenopol Lanmio Luikamna telephone Kutanga Wadi Sanabadahai. How keep the Winnie Humnigi Mamang Tenopol District Tenopol Police Station Gimanungsan but Narum Saibol Village the Memarum the Muekra Manipurgingam Kai Lanchilaga Sensilapagi Pau Pankip Pau Dugi Matungina Mapamadu the police na Ying Silubum Matamda Mio Samarum Ngam Kai Lanchilaga Sensilakutanaki ngasi sarok na miyoi kuntra rom biometric law bagi thabak loire makoi singa duk manak nakpa kholdagi haidok handana thamli ngasi gi biometric law bagi thaba du Tenopol District Administration amasum Tenopol da leiba ahum suba Assam Rifles na puna silaga satakipani biometric law bagi thaba sima khatana leptana satakikani hari atopa pawmon hai sensilakli besinga du ayambana nupi amasum angangni makoi gi damak sana bachinja amasum hidak langthak na singba mapung phana piri hari amaramda Kamjong District ki manung sanba Sasat Police Station ki manung sanba
Phaikwa amasum Hunming Thanagi area da Myanmar gi Punsilakhiba Myanmar masa masing puna lising ani ga satre ka humpu ga tere sukre ngasisu Myanmar masa taraga mari hariba mafam sing asida ngamkhai lanchilaga chanchilakhi hairi mafam asida Myanmar gi sangchilakhiba miyoi sing adugi manungda Burmese amasung Kuki sing adu puna laminau haiba yade hairi Kuki singna Phaikwa aduga atai Burmese sing aduna Hunming Thana da hangba designated center da le hairi adu moinama Kamjong district ki manung sanba Kasong Kulen gi oinadi chap chaba pau phangma ngamdana leiri adu ba haukiba December 13 phawbada namli wangli amasung kwakta da lanjenar kiba miyoi lising amaga satre rom sugrabani loinana Kamjong district manungda Myanmar gi irang asina chansilakhiba Myanmar gi miyoi puna lising mari ga songa henkre makasa tharak poina ngasi naharol gi thaudang pauksi gi editorial myam na thamjage Kuki singna Singbasidi Singni da ko Phattaba Mayam amasu punsilakhiba Malem sida lairiba furup kayagi asigi manungda Kuki hairiba furup asidagi hena Phattaba furup ama lairamgani haiba thajade narol thaudang pauksi ngasigi editorial myam na thamjage makhoi masagi oiba maramdam ama nakhai sengna malem sigi mapam amatada leitragasu makhoina koisong songnaga lairuriba lamdam asimadi wathok lanthok kayatana thallaga leiba lamdam ama adumak oiraga lakhi makhoi es Israel haiba lamdam aduda laikhibadagi mutkigadawraba furup ama oina lakhibadagi Asia gi country kharada soina khundarakibani habisi makhoi masana adumak haise karigi damakta Kuki furup na Israel dagi mutkiba furup ama oikibano habisi kupna thikatluragadi asawba maram ama soidana lairamgani lairiba asawba maram singadugi manungda Kuki furup ki hainajabi sinpam ama oina makhoina Israel lebakusu thugaina bo honarabra habisini Makhoigi adugumba mathau adudagi Israel laibakna makhoibu tanthorappadagi Asia gi laibak singa soina khundarakriba haibasisu asabu wanga moiri India gi oinadi makhoisi forest haibasi umang singi asabu yeknabani haibasi history oina laikre makhoine hek lairuba mafamdu umang wamang punamak kokthok handuna ecologically ahongba kya lehenduna ising nusiki phibamda adumak ahongba lehalaga lakhi haibasisu adumak hainaraga lai Manipur su ngalingai taraga nipan suba century da makhoibu ningthauna lanpha oina puraktuna minai oina lehalakibani adugumba minai singaduna ngasidi mapu oina bo honaraktuna Manipur thugaina bo honarakli makhoisi hanthaba thaki phurupni haina khara sakhotna ba haiduna schedule tribe oihalubagi mai oina khudong saba kya lokre competitive examination kya sarugyabi schedule tribe ki khudong saba lauraga IS, IPS amadi atayati kudung saba kya fangkre Manipur laibak ki administrative block da phamlaga Manipur thugaina ba thausul yat ba hokre habisi ahalaman akhangai singna hainaraga leirabani makhoina Manipur mase thugaina ba honabada naga singi mathakta khut tharakpa horakpadagi Kuki naga singi asauba communal class ama thoki masigi mathangda makhoina paiti singi mathakta landaraktuna Kuki amadi paiti ani gi asauba lanjaw ma thokonkhre Masigi matuna haujina Kuki amadi mitaigi lan amuk thokanduna haujuk phawa loisinba leitana mi simina kya thoklaga leidi laiminariba kanglo phurup singasi masin mana oibagi nungsi chanana laiminabagi wakhalon Kuki singda leiti makhongdagi matol phawa sap manaraga leikre haujina miyamgi mihut oina lakraba Indian constitution na piba thabak paiba madi aron mangakpigi wasak laukraba MLA minister singna Manipur thugai gani haina wasak paga loinana separate administration demand tawba okre Manipur thugai gani haina wasak laukraba MLA minister sing center amadi state government na action amata lawba ngamdana leidi Manipur da thokliba wathok asibu makhatana sathaba pambagi mawongda wahi masjid ama phaw lakthoktana leidi Kuki haiba phurubasi onthokna phatkidre da ko haibasina haujikti malemgi miyamna ngangna ba horakle asiguma tanja sida Kuki jau phurup sing Manipur ga samnara roi haibagi policy yalakpada bose mamani ko semani gi makhada lerambi school sing CBSE affiliation tawre haina sandurakli Kuki sing di makhoi gi leiriba bureaucrat officer sing na CBSE gi authority ga tanaraga huralana da thabak tawrambadigi phaba orakle CBSE affiliation tawre haibadu cancel tawkre Manipur gi secretariat phamlamba bureaucrat officer sing house amata phamdre me ahungi thaudok thoktringai gi mamangda loina suti lauthoklaga mapal leiraba matung makhoi gi posting su mapal gi state sing da lokre asumna Delhi da posting takraba bureaucrat officer sing aduna wanom thaunom tawraga nampu hapu da Kuki sing gi school khara CBSE affiliate tawre haina lathokpo oiramle Kuki haiba phurupsi Phattaba yaba makai phatre
ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯂꯂꯣꯡ ꯈꯨꯗꯤꯡ ꯂꯣꯏꯅ ꯈꯪꯂꯦ ꯏꯁꯇꯦꯠ ꯂꯩꯉꯥꯛꯁꯨ ꯀꯨꯀꯤꯁꯤꯡꯒꯤ ꯐꯠꯇ ꯂꯂꯣꯡ ꯈꯪꯂꯒꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯦ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯥꯈꯩ ꯑꯃ ꯁꯤꯡꯗ꯭ꯔꯦ ꯑꯁꯨꯛ ꯆꯥꯎꯅ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯨ ꯁꯤꯡꯅꯔꯛꯂꯒꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯦꯡꯂꯦ ꯌꯥꯝꯅ ꯁꯤꯡꯂꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯦ ꯃꯅꯤꯄꯨꯔꯒꯤ ꯑꯦꯀꯥꯗꯃꯤꯁꯤꯌꯟꯁꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯀꯌꯥꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯍꯦꯟꯒꯠꯂꯛꯂꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯀꯌా ꯑꯃꯁꯨ ꯊꯣꯛꯂꯛꯂꯤ ꯑꯩꯈꯣꯏ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯕꯨ ꯆꯥꯃꯔꯛ ꯇꯥꯛꯄꯤꯕ ꯉꯝꯕ ꯀꯌꯥꯁꯨ ꯊꯣꯛꯂꯛꯂꯤ ꯑꯗꯨꯅ ꯂꯩꯉꯥꯛꯄꯁꯤꯡꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯃꯇꯝ ꯍꯧꯈꯤꯅꯕ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯈꯨꯗꯤꯡꯃꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯒꯗꯕ ꯐꯤꯔꯦꯞ ꯀꯔꯤꯅோ ꯍꯥꯏꯕꯗꯨ ꯐꯣꯡꯅ ꯈꯪꯍꯟꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯦ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ ꯍꯥꯏꯕꯁꯤꯃꯗꯤ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯔꯨ ꯐꯨꯛꯅ ꯂꯧꯊꯣꯛꯈꯤꯕ ꯃꯇꯝ ꯑꯣꯏꯔꯦ ꯁꯝꯖꯤꯟꯅꯕ ꯌꯥꯔꯔꯣꯏꯗꯕ ꯃꯔꯤ ꯁꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯆꯨꯝꯗ꯭ꯔꯦ ꯇꯧꯒꯗꯕ ꯂꯩꯉꯥꯛꯀꯤ ꯃꯊꯧꯗꯤ ꯅꯤꯡꯊꯤꯅ ꯇꯧꯕ ꯆꯨꯝꯒꯅꯤ ꯀꯨꯀꯤ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯤꯕꯗꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯀꯨꯀꯤꯁꯤꯡꯅ ꯂꯧꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯂꯥꯛꯄꯗꯒꯤ ꯀꯨꯀꯤ ꯑꯃꯗꯤ ꯄꯥꯏꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯕ ꯍꯧꯔꯛꯂꯦ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯦ ꯀꯨꯀꯤꯁꯤꯡꯒꯤ ꯀꯣꯛ ꯑꯃꯗꯤ ꯐꯠꯇꯕ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯄꯥꯏꯇꯤꯁꯤꯡꯅ ꯈꯪꯂꯛꯄꯗꯒꯤ ꯄꯥꯏꯇꯤꯁꯤꯡꯒꯤ ꯂꯍꯨꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ZRO ZRAꯅ ꯀꯨꯀꯤ ꯂꯂꯧꯕꯁꯤꯡꯒ ꯈꯨꯠ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯅꯈ꯭ꯔꯦ ꯖꯧꯀꯪꯕꯨ ꯍꯧꯖꯤꯛ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕ ꯌꯥꯏ ꯅꯍꯥꯟ ꯃꯈꯩ ꯃꯅꯤꯄꯨꯔꯒ ꯌꯨꯝꯊꯪꯅꯔꯤꯕ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯖꯧꯁꯤꯡ ꯄꯨꯟꯁꯤꯟꯅꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯒ꯭ꯔꯦꯇꯔ ꯃꯤꯖꯣꯔꯥꯝ ꯁꯦꯝꯂꯁꯤ ꯍꯥꯏꯅ ꯂꯥꯎꯔꯝꯕꯗꯨ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯝꯆꯠ ꯈꯪꯂꯛꯄꯗꯒꯤ ꯃꯗꯨꯒꯤ ꯋꯥꯈꯜ ꯍꯟꯗꯣꯛꯄꯒꯨꯝ ꯇꯧꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯦꯟꯇꯔꯗ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯕ ꯃꯊꯧ ꯇꯥꯔꯦ ꯁꯦꯟꯇꯔꯁꯨ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯊꯥ 9 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯁꯦꯟꯇꯔꯅ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯐꯖꯅ ꯍꯥꯏꯕꯤꯔꯣ ꯃꯈꯣꯏꯅ ꯊꯥꯖꯤꯜꯂꯛꯂꯤꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤꯁꯤꯡꯅ ꯐꯣꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯇꯨꯃꯤꯟꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯂꯩꯔꯕꯅꯤ